Assalamualaikum warahmatullahi wabarakatuh. Iki Islamic vai sing da wari mai kisa ma Islamic wari mtang ai myam da haijake. Asi ai koi gida makta di padaya o yaba adum laba wari amani. Karigomba pol ama phawba ai gi nakta lerektraba matamda mioi bai koina khwaidagi achauba changjel lama Allah na pi madubu kawi sabar haiba se. Sabar haiba tawbata aragadi maduda fangba nyamachi ngamkai leitaba ngoi fangani la khut masa mana Qur'an majid tahbi de kari inna Allah ma as-sabirin sabar tawa mioi sing ado Allah ka loina gane ba Allah fangane ba Allah fangagadi polong khuding mak fangbadagi Allah fangbana fayeba Allah fangagadi polong khuding mak fangbagum bane ba Allah fangagadi jannat fangani jannat fangagadi Allah su dum fangadabane khungang amada khul amagi gaw amada yamna lairaba yetim macha ani nupi macha ani lerami mahaki mapa adu karigumba anaba amagi maramdagi laikhidraba matungda matam kharagi matungda mama adusu imung manungi macha sing aduge maintenance torokpa adubo karigumba problem amadagi heart attack oiraga mahaki mama adusu leramdi pi iba angang ahal aduna macha nupi ani ado ahal adug maming Maryam kormi amasung atombi ani subi machanupi adugi maming hena korome adugum laba Maryam adu chahi taraga nipan ta suribi nupi machani amasung mahaki manau nupi hena adugi chahi sumnagi nipan kaktang suribi angang amane adugum laba machin manau ani yetimni makhoi gina haibda kana su leiramdi khongang aduda makhoi na leiriba yum madu ina kuppa nong yuba amasung faklang sing aduna akaiba fi sing na khallaga leiba yum oirame kana su makhoi gi mateng pang ningamde makhoi bu uba matamda mayam sing aduna nungsiba pokpudi laidana nungsi daba makhoi thamoi du faunarami adubo makhoi gi apikpa angang Maryam amadi hena ani aduna makhoi gi machindagi shikayat oiba Allah da adumbo wahi amabawba haikide makhoi na matam chuppada Allah da thajabaga loina loina sabar yamna kallaga machindagi wahi amabawba haidabida makhoi na sabar yamna tawbi nupi oirami adumlaba Maryam haiba machanupi achina manak nakpa madrasa amada mahakna chatlaga madrasa adugi sengba khotpa amasung mahak matam adugi amot akai sing adu sengdoaga madudagi phangakpa paisa khara aduna mahakki imung aduda mabuk thanningai gi damakta sana thakningai gi intijam tawrammeba mahakki manau nupi hena aduna adum manak nakpa masjid amada maktab oina masjid da madrasa karaga madul loirabagi matungda manak nakpa adai yumsing adugi kolik chambiba imung manung sitok piba khotpiba tawbiraga madudagi phangaga paisa sing aduna machimnau anigi mabuk thanningai gi damakta chaningai gi chinjak oiramme adubo nong manumit ama nong kanna taba ahingi thenglaba matam aduda nong kanna taba madugi matam aduda machinmenau anine chaningai ju kari chu leitaba matam aduga nong karakko matamda imung aduna amanba oibanina nong ising aduna imung aduda jurakka matamda makhoina ising adu chottaningai gi damaktani haina kajil amada sukchallaga natragana makhoi ani laiminaraga Allah gi da dua tawraga Allah da haijeraga leidingai gi matam aduda imung adugi thong yum adugi thong adagi makholama laklammi makholadu lakpa matamda kanano makholama lakleba je thong hango haina madu aikoi engu chau chatlo hairaga machiminau anina haugatlaga thong adu hangdokku matamda ahal hanuba amu oiramme ahal hanubaduna hairaklammi kari haina he ichanupi nong kanna tai aduna napa masigi mafam masida ngahaptam leiraga nong tangkhige ayagadra haina hanga matamda makhoi na ngahaptam tumin na leiraga paukum piramde angang ani aduna ahingi athengba amambu oibanena angang ani aduna tumin na leiba matam aduda makhoi na mamagi wafam adu yat ningsinga i mama na hirammi e icha matam chuppada awaba tarakpa taraga sunakoi sabarto adugi sata karigumba yum amada mateng niba lakma mehmal lakpa taragadi makhoi gi mateng pangu Allah gi maikidagi lakpa jariya ma oigadabani haina hairamba mama gi wafam madu makhoi na thajaraga madubo ningsinga aga ipo chango o puthau manungda potharo la o haraga nong tangbagi ijazat adu ahal adugi angang ani aduna pirambe aduga changa abagi matungda ahal aduda hairami puthau masigi phak asida aikoi thado abane masida phammaga leirasi aikoi gi inakta chani ngai gi chinjak chana thanna
चाना थंगनबा करी अमा फोबा लेते अदुबु नोंग चुबसिदा नोंग चोतनिंगै नोंगदि अखोइ पुन्ना तांगमिन्नरसि हाइरगा अंगांग अदुना अहल अदुदा हाइरम्मि अहल हनुबा अदुना angang ani adogi leiriba mawong matau aduga chaningai leitaba amsung awaba mawong matau du uraga angakpa ma fauraga yamna nungsiba angang adugi damakta ahal adugi thamoida fauraklammi ahal aduna hairami ye angang nakoi ani gi chahi matang achiga nakoi ani na tawriba sabar ase allah na soidana nakoi gi masigi sabar gi magul du allah na pegani hairaga ahal aduna magi makhaw adudagi khaw adugi manungdagi adugum laba tal ani lawthoklammi tal ani adu lawthora aga angang ani adu aga punna ahal aduga chaminnarammi matam maduda angang ani du angakpa fauraga yamna harawrammi adum tawdana angang apekpa hena adugum laba chahi nipan ta fariba angang aduna mapa saklaba ahal adugi tampak adura changallaga mapa aduga wari sanarami aikoi gi haibda kana su leitre puthau aikoi ima su sumena tawraga leikidre aikoi gi ipa su kana su leikidre aikoi gi sumena tawdana sumena tawraga punsi chi lele bani haina angang ani aduna mapa achaklaba ahal aduga wari sanraga leiramme ahing adu adum tawdana ahal aduga nuksina na wari saraga leirabagi matungda nongsu hangkhare aduga nongala aga fajar gi azan gi makhol lawa matamda ahal aduna haugatlaga magi mayum madudagi thado oga chatkiba matamda hena haiba angang aduna puthau chatlabra haina hanga matamda puthau aduna hairami e hena ai ngasi chatleba ase azal lawrak e aduna ai ahal ase adum ba khungang asigi adum lam majid asigi imam sabni ai nimit kharani gi chuti lawrga khungang asida lakpani aduna ai majid ki matam azal lawre namaz soningai damakta ai chatlebani haina matamda puthau nang chatlaba amok hala aroi dabra ikoi gi inakta haina haiba matamda ahal ladun nofet tawrga hairaklammi he ijanu pising nakoi gi damakta kari tawbagi ikoi halo oidrubno aisu nakoi bo thado oga chatning dabani adubo aisu imam oibane na chattaba yadre ai chatlabani adubo ikoi kuidana ai nakoi gi damakta amak hallaga lakani maduda aina lakka matamda nakoi gi damakta mangan oiba yaba nakoi gi mating oiba mayamam purak pasu yai ko hain ahalladuna hairaklammi ai ikoi kuidana lakani hain hairammi asom tawdana ahalladu chatkrabagi matonga nongala e numit ki mangan thoklakpa horok matamda adogum laba Mariam machi aduna mikap tholak matamda mahaki manaw adu yamna arung kanna hauraga mahaki manakta masa sagatlaga leram matamda makhoi gi manakta chaningai hidak ni haibasu kari chu leitaba matam aduda Mariam aduna mahaki manaw hena adu pamkhatlaga piyemu ma tajallaga pammaga mana khungangi imung thongan amsung thongjin khuding makta chatlaga mateng nirammi aduwa mi amapauna mahake mateng adu panglamde mi khuding mi ayambana hairaklammi aikoi gi ichagi pau yengmangamdraga nakoi gi karaidagi mateng panggadobno hairaga mahaki manaw adu mana pamkhatlaga maikai khuding makta cheli akhirkar kana amahona mateng panglamde aroibeda mage thamoida fauri ha majid adugi manakta ahal hanubi ama ithau amadi bani mahak manakta chatlagadi soidana masigi mateng inaugi anabasi faningai mateng pangakani haina mana khallaga adogum ba hanubi adugi mayum adu chatlaga yawa matamda hanubi adu tholak matamda mahak manaugi masa adu paiba matamda sariba amchung makoigi mawong aduda hanubi aduna fare icha nakoi atobada ajgi manakta chang ohai matamda hena adugi mawong matawodu uraga Mariam aduna haigi taw matamda Mariam nang kari soira anu ai nakoigi halal ase mawong ase ai khange aduna nakoi kemta khallorno aina nakoi gi damakta hidak piradabani masigi hida asi nang nanaw asida picharo amachung makokta thao aduga nayumda chatlabagi matungda chu mahakki anabaje pangai damakta mase aina pegadroba hidak asi nang tattana phajana siyanna biyu hairaga Mariam aduna mahakki manaw adu hidak adu laure hanubi aduna mahakki ki hidak pirabagi matungda Mariam adu mahaki mayumda la abagi matungda mahangna Allah da sajda taraga Allah da kappaga nire aduga hidak to tairabagi matungda mahaki manaw adu anaba adu fatang farakba matamda mahakna yamna harawrammi Mariam aduna mahakna aduga nongalabagi numit kharanigi matungda asai mahakki ahingi matamda nuang tangwa changakhiba imam sab ahal aduna mahakki satta thongjingi mapanda lepdare mahakki satta adugulba ahal amsu yawra I haji oiba adugulba haji sab amsu yawra I mahak aduna khawam pura I aduga he ichanu pising nakoigi damakta ikoi mateng pangba la abani Allah ki maikaidagi haina hairaga adugulba haji sab aduna mahakna adugum laba bora ama purakpa adu
hangdoga Mariam amado amasung hena ani adumaktuda nakoigi ngasidagidi nakoi skun chatladabani nakoigi ni haibda awat bakari su lehellaroi haina hairaga adumlaba haji sahab amsu imam sahab makoi ani aduna makoigi skul chatningai gi damaktani haina larik pire aduga makoigi damaktani haina adumlaba aman bayum leiningai nung jubayum adumlaba lairabagi khangpok sang ado madu nattaba nakoigi damakta yum ama saraga ena pirdabani hairaga chek na yum mama maram chaba sat panba thongnau panba thong panba maram chaba yum mama adum naba yatim macha amam adum loba ani adugi damaktani haina Allah ge makai digi haji sahab amsung imam sahab adugi jariyada makoi ani gi damakta sabire aduga Allah na makoi gi damakta karisu awat pale hendre magi manau hena aduna na madrasada abdul loba hafiz alima tamningai damakta haina challe aduga magi macheeduna college ta habidi school da admission tawraga school chatlaga makoi punsi che nungai ne hinglamme awat pa amabo leitraba matungda nongma machin manau ani school hala aba madrasa hala aba matungda wari sanaraga hairammi aikoi gi punsi che adum tawna yamna warambani Allah tabarak taala na aikoi sabar adugi barkatagi ichil inau ani gi awat pa amabo lai handre Allah na yum sare school college madrasa amabo awat pa leite yeche aikoi na wari ngai matamda kana gomba adulubi imam sahab amsung haji sahab adugi jariyadagi aikoida mateng pangakhiba adum tawdana kana gomba lairaba mi ama aikoina uba thengnaba mateng pangbagi pangal piba daragadi madogi mateng ado aikoi pangsiko haina machimna animak wari sanaraga adamak leirammi adubo mahoi khul adugi manak aduda adugumlab yatim macha oibi nupi ama yatim oibi nupi ama skun chatningba lekin skun chatningai gi damak dress amsung madugi ladik leitabagi maramdagi makoi angang adu chatpa ngamdabe haibagi pau asi hena amade Mariam machin manau ani ne pau taba matamda makoina imung aduda chatlaga angang adugi damakta nang karisu wakan waragano aikoina nangi damakta mateng pangani nangi skun chatningai gi damakta aikoina larik chu piragani aduga nangi dress tu chu aikoina piragani aduga nang hayeng dagi skun chatkadabani haina machin manau ani adum bai kana su leitrabe tim macha adum loba angang nupi macha adugi mateng pang matamda makoina thamoida adugi matik harauba pokcharamme akhir ka makoi gi punsi asum tawdana lelaga nungai na lilar abagi matungda makoi gi matam chubbada mateng pangba haji sahab ado matam kharagi matungda naraba matungda mahak ado adum lo hospital pokat kiwa matamda angang ani adugi namak na awaba mo oirammi aikoi gi damakta Allah nang mateng panghallakpa mahaki jariya mateng magun yamna yauribani mahakpo naraga chatkhiba asijo Allah aikoi daga amaka setna karadra haibagi wakhalla madam makoina Allah da kappaga mayungi makai da laaga makoina Allah da seda taraga Allah da namaz solaga nirammi ya Allah aikoi karisu man dawlat amabo ba pamde aikoi gi damaktani haina mateng pangakhiba haji sahab ado mahakpo tek ta kaidabo oihanbiu haina makoi animak aduna ahingi athengba amambada Allah da nire Allah na makoi dua adu kabul tawbibaga loina na namit kanani layenga bagi matungda haji sahab ado masado farak e haibagi pau ta matamda makoi machinmanau ani Mariam amasung hena animak aduna yamna harawrami asum tawdana makoi gi pusi yamna nungai na leira abagi matungda adumnaba khungang aduna yamna phattabi nupi makoina tawba potlam sing adura kalakpi nupi amana hairami adumnaba angang ani je khul asida laikai asidi yamna phabasai migi mateng yamna pangba saraga yamna mawong lauriba asi hairaga mayamda badram sandok ngai damakta hotna matamda magi fattabi nupi adugi tungdasu mana haibe indimi meham lerak e asum tawdana nupi madrasa chatlabagi matungda mahaki mache aduna college tatpa matamdasu college ki mioi sing aduna mahang on nokna bahore nangna larik tammiba polong khudengmak sing ase loinamak free da phangbani aduna awaraga phangdabanena nangna magun khangdribani hairaga mayam punnamak sing asina mahang on nokna ba amsung lakna bahorak lammi aduga mahaki manau nupi aduna madrasa dasu mi khudengmak na mahang on lakna biba phuwi amsung chaibiba mayamam york matamda machemanau anige thamoi adugi mate kairabagi matungda makoina migi damaktani haina mateng pangamba amsung makoida mateng mayamam panga amba miwoi sing adunasu maam sing aduna wa phattaba mayamam sandok labanena makoida mateng pangbache kam oirak lamme
आखिरकार मखोय अनीमक अदुना वखन यामना नुंगाई तदना अल्लाह दा कप्पगा दुआ तौरबगी मतुंगदा महाकना मखोयगी मतेंग पंगकिबा इमाम साहब मस्जिद की अहिंगदा लाखिबा हनुबा अदुगी मनाकता चल्लगा मखोयंगोंदा हरम्मी हे इमाम साहब हे मेसाब अइकोयना लैत लाइरबसिंगी मतेंग पांगबा अमसुंग अफबा तौबसिबा गुना पुब्रा अदुक यामना इकोयगी थमोय थुगाइरिबा अदुक यामना इकोयंगोंदा मखोयना गली बिरिबा फत्तबा वा हाइरिबा अइकोयबु लाना उबिरिबिसि करिगिनो हाइना हंगा मतमदा इमाम साहब अदुना फजबा वफम हाइबिरकी हे इचानुपिसिंग नखोय खल्लो अफबा थबुक तौबदा अहानबदा नेट सेंगबा थमोय सेंग मथौ ताइ अदुगा नंगना मी अमगे अमसुंग अफबा थबुक मतेंग पांगबा तारगदि मदुगे महत्ता मीना नंगोंदा लुंगलंग आबा हाइबदि मदुगे महत्ता नंगोंदा फत्तबा वहाइ नत्रग मदुगे महत्ता नत्ता ओइदबा मोंग अमा नंगोंदा फंगबा तारगदि मदु खंगो अल्लाह ना नंगे तौरबा थबुक अदु यारबनी हाइबसि नंग खंगो हाइना हाइबिरम मतमदा मचिमनाव अनि सि यामना वखन नुंगाइरक्लम्मे वखन यामना नुंगाइना असुम तौदना मकोय अनि स्कूल चतपा मदरसा चतपा मयामना नोकनरक मतेंग पांगक्तबा अदुगी मरमदगी मकोय अनि असि स्कूल चतपा अमसुंग मदरसा चतपा तोकलम्मी अदुगा मकोयना मकोयगी मयुम मदुगी मनाक अदुदा कोचिंग सेंटर दमा अदुगा मदरसा की लरिक अरबी ताकनिंगागी मफम अमा हांगगा खुनगी मियोइसिंग अदुबो पैसा लौदबिदा फ्रीदा इंग्लिश अमसुंग अरबी ताकपा होरक्लम्मी असुम तौदना मी सुम यांखलक्लबगी मतुंगदा नोंगमा नुमित अमदी इमाम साहब की अदोलो मस्जिद अदुगी चंदा के पैसा असि अदोम लबम नुपी मरियम अमदी हेना असिना फागा हुरान क्रि हाइना मयामना बदनाम तौरे इमाम साहबना मखोयबो लूना तौबगी मरमदगी माना मंगक थिंगलेबनी मस्जिद की चंदा बोक्ता पैसा मयामना मस्जिद की दमक्तनी हाइबे पैसा सिंग असिबो अदोम लब नुपी सिंग मचिमनाव अनि यतिम असिना हुरान क्रि हाइना मयाम पुन्नमक पाउसी संदोक मतमदा मयाम पुन्नमक अदुना अदोलो मचानु अदोलो यतिम मचा अनि अदोलो नुपी मरियम अमदी हेना असिबो मयाम पुन्नमकनो फत्तना ngangnarami आखिरकार इमाम साहब अदुगी मनाक्ता मसिगे पाव असि यौरबगी मतुंगदा इमाम साहबना मकोय अनिमक कौरबगी मतुंगदा इमाम साहब अदुना अंगांग मरियम अमदी हेना अनिमकता हंगलम्मी नकोयना ngasi अचुम्बरा नकोयना अदुमलब आइगी मस्जिद की चंदा बोक्ता यावबो पैसा अदु हुराले हाइचिना कोय चुम्बरा हाइना हाइबा मतमदा अंगांग अनिद्र ममितगी मपि तारा कप्पगा हाइरम्मी इमाम साहब पुतौ अइकोयना कसम चादना अल्लाह के कसम चारे बनी अइकोयना हुरानबा अमसुंग लौबा नत्ते हाइना हाइरम्मी अदुबो मयाम पुन्नमक सिंग अदुना अदुमलब यतिम मचा अंगांग अनि अदुगी वफम अदुबो थाजबिबा अमसुंग मकोयगी वफम अदुदि याबा अमहु लेरमदे आखिरकार इमाम साहबना हाइरम्मी फरे मकोय अनिने हुरान बनी अमसुंग हुरान दबनी हाइबसि हौजिक अदुमक खंगादबनी येंगसि मस्जिद की चंदा बोक्सो पुरा असि अदुगा इकोय मी मयाम सिगी ममांगदा हांगदोग येंगसि करिगुम्बा पैसा यावरमदब तारगदि अंगांग अनि सिनु हुराले हाइबदो चुम्बने करिगुम्बा पैसा अदु मस्जिद की बॉक्स चंदा बॉक्स अदु हांगदो अबगी मतुंगदा यावरम बतारगदि मकोयना लौबा नत्ते हाइ मतम होय फरे येंगसि हारगा मयाम पुन्नमक अदुगी खुनगी मियोइसिंग अदुगी ममांग अदुदा मस्जिद की चंदा बॉक्स अदु पुरे अदुगा अंगांग अनि अमसुंग खुनगी मी मयाम सिंग अदुगी ममांग अदुदा हांगदोब मतुंगददि असाय मयाम सिंगना थाथगिबा पिरक्किबा मतेंग पांगक्किबा पैसा सिंग अदुदि अमा फाव अवाटपा लेत्रे लोइनमक सिंग अदुदि पैसा अदुदि यावरगा लेरम मतमदा अंगांग अनि अदुदु हुरान बनी हाइना बदनाम तोरम मी खुदिंगमक सिंग अदु मफम अदुमक्तदि इकाइबा नंगे अदुगा अंगांग अनि अदु हुरान बनते मस्जिद त मयाम सिंग थातरम चंदा बोक्सि पैसा सिंग अदु सिदा ngasi लोइनमक यावरे अदुन अमबाव वात्रे अंगांग अनि मरान सुक्लै लेते मरियम अमदी हेना अनि असे हुरान बिनते मकोय अचुम्बा चतपि अंगांग नि हाइना मयाम पुन्नमक त हाइबा मतमदा खुनगी मियोइ सिंग अदुना अंगांग अनि अदुबा अमक्कै हेना इज्जत तौरक्लम्मे मकोय अनि यामना हराउरम्मी लेकिन अल्लाह तबारक ताला की मैकैदगी लाखपा परखा अमसुंग एग्जाम दी खंगहौदना इकोयगी रक्त इलाई लाइना एकतै था दन लाखपा यावे मदु पुन्नमक अदुदा सबर तौबगा लोइना अल्लाह दा शुक्र अदा तौगिबा अदुमलब मरम मोकपि अंगांग अनिनि सही यामद्रगसु अल्लाह दा थाजबा अल्लाह ना मकोय ngondagi yengba changyeng kudingmak mafam kudingmakta makoyna अल्लाह दा हाइजरगा सबर तौगिबा अदुगी मरमदगी मफम kudingmakta अल्लाह ना मकोय बो मतेंग पांगा अल्लाह ना मयांग ममाक्ता मकोय अलीमक इज्जत वांगहल्लिबरेबा असुम तौदरा अंगांग अनि से लेरबगी मतुंगदा मतम खरागे मतुंगदगिदि अल्लाह तबारक ताला गे मैगैदगी अंगांग अनि असिगी दमक्तनि हाइना हराव पाव अदुमलब नुंगाइबा पाव म लाए नोंगमा इमाम साहब अदुना अंगांग अनि अदु कौरबगी मतुंगदा अंगांग अनि मरियम अमदी हेना अदुदा हाय ए मरियम अमजुंग हेना नकोय अनिगे दमक्ता अदुन चिठी यमला ये खत अमला इ हाइना हाइबि
matam madre hena amadi Maryamna angak pamachara harami Imam Sab ay koigi damaktane haibda kana amabo ngasi fawwa leiti haina leibani ima ipa leikidre makoigi matungda koigi damakta mateng pangba jariya oibadi Imam Sab amsung Haji Sab na koi ani khatani lekin karamba mina oibano koigi damakta chithi tharakli basi haina hanglame matam ada kang thoga chithi edu yenga matam dadi kana gom oir kana soiramdre mahaki leikideba mapa adugi hana luna tin naramba mama naba aduna tharakpa chithi oirammi mahak na harami adum Maria amadi hena ado mahaki mapa adugi marupni ai mahaki mapa amadi mama leikidrebag matunga aina makoiba tibani makoy adu aigi inakta city de Imphal la haibadi adulba city adugi manungda aina makoiba lawbala age aduga makoy aigi inaka thammaga awat pa amda lehandabde school tamallaga larik tamhallaga nungaina aigi inaka thamge haina hairakpa chithi oirammi madugi chithi adu taba matamda Maryam amadi hena adugi matik harawa poklammi adubu harawa pokal loina karino ikoida ngasi amaka Allah na yengiba changyeng jeharaga makoina madugi pakum adu kariju pidabida Imam Sab adu Imam Sab masigi wafam masi achumbani adubu aikoi khungang asigadi yamna masi artist ojannaba aikoi emotional oiba wari amsung aikoi bu karisu waraba tanjada khungi Imam Sab amsung Haji Sab naduna mateng panga aikoi suk yauna thak wangakpani aduna ai khungang ai thadoga amakalla o hayaga adun loba city ado chatkadawasi masi khatang koigi thamoida nungaiti hai matamda chalo Imam Sab adun harami nakoi khallu chau aduga chattaba yade han leite lekin nangi napage dumlo marup adunadi nakoi bo lobula age haina hairi yarga aikoi hayeng pakom pirega harga angang ani aduna mayungi maikaida chatlaga makoi ani wari sanaraga ahing chubbama angang ani iduna Allah da shukar ada tawraga Allah da nirami maga makoi ani wari sanarami karigumba ikoina ipagi marup aduna ikoibo lawbala aga chatpa taragadi aikoi khungang ase pura thado amaga ikoina mi kayage mateng pangwa amsung mi kayage aikoina mateng oibasing ado karam tawba amsung aikoina angang oire ingai matamdagi mafam adel lerakpagi aikoigi nungaiba amsung basi punnamak thado amaga ikoi chatpa taradra haina hang matamda machi adun hairaklammi inau nang khango Allah na masijo aikoigi damakta afaba jariya ama silaklibani aikoina mi mayamgi mateng pangningba leita lairaba larik tamba ngamdaba mioi kaya sing adu takpiba amsung maduba tambiba aikoina pamba adu aikoina khungang adum city adu chatpa taragadi madugi amakai hena na mateng pangma ngambagi Allah na ikoida ngasi jariya ma pire ibu oirangani haina hairaga makoi anima ayaba pirammaga Allah tabarak taala gi hukumdagi mahaki mamana bapagi mamana ba adun lauraga mahak adu adun khungang thadoaga adun city adun bajar adura chatlaga makoi ani lerame aduga coaching center ama amsung arbi gi english ki ama hangaga machin mnaw ani ni chahi kaya sing ado paisa lawdabida leita lairo free kaya gi mioi sing ado loina maktaga makoi ni ilma amsung sandok pa horami aduna ai koina koida haijaning badi karino haiba matamda ai koida awaba lakpa kuding mak sing ase Allah taala na ai koida gi sabar ingaga madadagi atopa apaba Allah na jariyam ohen bagi makta ay koida awaba Allah na pirakpasu oiramba yayaba aduna ay koina karigumba khwaidagi waba nungaitaba lakpat taragasu ay koina madada sabar tawraga Allah da thajaba tambiyu kanasu leitaba yatim macha aduna Allah da thajabaga loina sabar tawkiba adugi barkattagi khungi mioi pura dunya masa punnamakna makoi ani sing adubo reporter kayana news kayana telecast ayuna breaking news oina makoi ani adugi matang da wari oina matam aduda hainarameba nakoina karamba mawangda haurak aga leita lairaba kaya singbo sumen takpiba tambibagi wakallaji karamna haurakibano haina hangnama matamda makoi anin haiki khungang aduna Imam Sab amdi Haji Sab aduna aikoi pura makhada leiringai matamda makoina ikoibo mathak thangala aga ngasigi lambi esne koi takibani haina haibirami aduna aikoina koichu aigi khata awaba mu uba matamda mateng pangoige amsung aingonda awaba ta matamda aibo adugumlaba awaba asidagi adum waraga leiragadra haina khanbiganu Allah ge rahmat thajaba thambiyu mapoge rahmat thajaba thambiyu aduga sabar tawbiyu inshallah Allah rabbul izzatna ngasi laiba awaba adugi hek matungda sukchoi maksoidun Allah na ikoida nungaiba piganeba inshallah wafam asida aikoi khudingmak taraga para tamse aduga
बयान ताब चंगबीरइबा मिपुंग खुदेंगमकना चैनल असिबो सब्सक्राइब तौबीरगा थंबियो अदुगा मथंग अपाम कमेंट आई मसिगी मतांग पामी हाइबा सिंग अदो कमेंट हाइबिरमो ngasi aina liriba wari sing ase Quran da yauba amjung hadith da yauba wari nachade aduba miyoi ba ikoida akabir buduk sing asina thokiba thodok sing aduba larik te ibiraga thambiramba aikoi jo sabar tawraga de makoi da piriba ana am sum tawdana aikoi da su Allah na piba ngammi haiba do khang ngai gi damak tani aina ngasi mayam da haijari ba